Hausi ahanbada maroiba pau. Artist singbu mateng pangwa yabagi makhalgi thausil sing sem na bahot nagani haina Chief Minister N Biren haikre. Aikoi maselgi marakta leiriba khenaba si khwaidagi hena kiningai oi haina Chief Minister N Biren na Vijay Divas thoramda phongdokre. Masong Sports University sanana balamda lamgi chet nabagi wahauda khuthok na badagi nongmaina panba ama yauna miyoi taret soptuna laikan nakre. Kurumjere STV Pau meeting tabiri basimbu taram nok chiro ji pau sanon pizari. Lengak asina miyam gi damak people oriented amadi human touching over scheme sing leptana pakhat khigani amadi artist singbu mateng pangba yaba makhal gi thoksil sing sem na bahot nagani haina Chief Minister N Biren phongdokre wafam asing asi Manipur State Film Development Society na sinduna mapal amadi tara shuba Manipur State Film Award yenthokpagi thoram amada phongdokhibani Manipur State Film Development Society gi auditorium da pangthokiba thoram aduda Art and Culture gi Minister L Jayant Kumar Susaruk yakhi Tharanga mari lainana film gi lamda matam kuina thodang loduna laklabi Lorem Bam Ongbi Pisak Devi amadi Oinam Biromangolda lupa lakh ama memento amadi citation piduna mapal suba amadi tara suba Manipur State Film Lifetime Achievement Award piduna kai khumnaki Tharanga mari lainana chief guest oina saruk yakiba Chief Minister N Biren makata na phongdo kibada government asina miyam gi oriented oiba scheme sing leptana pakhat khigani ngasi gi tangdu laita draba samaj amagi fibam asi matam amagi asoiba sasana ohelambani ngasi gi anoba laingana thabak toba matamda tungda kari thokadage haibasi kupna khanaduna thabak tawri haukraba mirol gi matamda sohelamba sing as ngasi gi mirol na chumthokna ba hotna ba haibasina sarkar asigi pandam oiri sarkar da maram chadana demand tawbada hekta yagada balaite lagliba tang tara mapalda border Affairs Bayangi Lusaida Leriba Maharaj Chandrakirti gi khubamda chattuna Memorial Park ama semgatnaba jatra hungani amaromda film gamari lainana phongdokhibada lamdam asidagi puthokpa film kya national amadi international gi thakta mana kya phanglagliba si akoi puna magna chokthok chaningai ni government asu film gi lamda thabak toriba singi akhanaba thausil sing semnana bahot nagani hairi akoi gi hojik lairiba population sina film hingaga fajana ngamba su nataba professional oina salaga to su ngamba nataba tawdu su yadaba adu sugum bagi tangkak marak sidaida government dagi soba mateng darkar laigani madu ko feel to nei nei adu karamba mawongda kramai to rokanda sugumba artist sibu aikoina encourage to we age makogi live da makogi lairiba punsi marel sidaida masage dinatra makogi family su status में maintain तौर लाइब यागदा के गाइसे कोई खाने जदा बनाते कोई हम खाने खुशी फावबो की ओइबा proper planning नमगी मखादा लेटबा अदुबो I can assure Minister Jayant Kumar phongdokhibada low budget puthokliba film singna malem gi thakta award kya fanglakpa si lamdam asigi film gi lamda thabak toriba singi haithoi singthoiba amadi kathokpa aduna ohelakpani government asu film gi lamda lairiba miyoi singa punna faminaduna film gi lamda hena chakot hanna bahot namina si haiki every Saturday and Sunday maduda kadima niyom ma sema matung da ko yargadi masida international level da national level da mas state level da mas nai hada khana makhali film sing prajada samaj da afam makhali message people ngam makhali cinema sing madu koi ut pahorse amasung madugi ayamna nungaina akutha bya mong tawsi habibi khana je basu leijere hadana honorable chief minister permission madu lawjer ka maya blog thok chari Mapal amadi tara suba Manipur State Film Award asigi oina Best Feature Film Award ta makhon mani mongsaba madi thongamba thoyangbagi nangna kappa pakchade amadi Haubam Pawan Kumar direction piba Johnson producer of a film Loktak Lairambina takre Best Actor da RK Kaikuna Nongmatang haiba film amadi TH Kalemba Maitaina Aibusu haiba film na takre Best Actress na nangna kappa pakchade film da
Tonthoi Laisang Them Amadi, Kujinda Yotpi have a film da Saktam Langkibi, Jasmine Elangbam Natakre, Best Director da Nang Nakapa Pakchu de film gi director Makon Mani Mongsab Amadi, Aibusu Yahan Biu film gi director Mai Paksana Horang Bam Natakre, Best Playback Film Singer da VDF Thasanagi Shyam Nangi Basi Saisakibi, RK Nandeshwari Amadi, Icheton film gi Tingkang Tumbo Marakta Saisakibi Pusparani Natakre. Best Man Playback Singer da VDF Thasanagi Shyam Nangi Basi Saisakiba G. Boni Sharma Amadi Icheton film gi Tingkang Tumbo Marakta Saisakiba Nauboy Natakre. Mapungpan films, Mangang Sara, live images, creating the Kohani Tantada, Akogi Kusin Nazabagi Maramatangula, Sakam Navi, film by Suya on View, Jesus and Power. Unshika San and certain portrayal of the character of the moral of a woman, the moral of the male protagonist. Nama Hele Mana Nukayabu, London Shiki Lupi. Lising amaga chamapan humdra matoigi India Pakistan gi land lai khidrabal lanwi sing ikai khumna botuna Vijay Divas thoram laibak asina ngasi pangthokli Manipur government asu sinduna thoram asi ahan battalion Manipur Rifles ki banquet hall da pangthokhi thoram adu da Chief Minister Nongthomam Biren Deputy Chief Minister YJ Kumar Minister Singh MLA Chief Secretary DGP Civil amadi Police ki makok thomba official sing su saruk yakhi Chief Minister Nongthomam Biren na lising amaga chamapan humdra matoigi landfam aduda lai khidrabal Lanmi sing de kai khumna wot pada natana leibak asigi apunbagi saktam amatoina ngakna ba chetpa firep laurasi thauna phaba leibak asigi lanmi singi mafamda numit asina lakpada kai khumna ba utli akhoi masel gi marakta khena ba leiba haibasina khwaidagi chawba kiningai ni political gi khena ba leirabasu leibak amasung state asigi interest oirabadi akhoi punna thengnami nagadabani haiki Chief Minister na makhatana school college ki mahiroi singna khongjang changsin bagi matang da palladuna mahiroi gi punsi asi punsi gi tangkak yamna tenba amadi yamna maroiba matamni tangka kasida maram chai chade khangdana saruk yasinba ban strike toriba asi mama mapa oiriba ekoina wakhal tahangadabani leibak oiba chauba isu oirabadi ekoi punamak loina thoktuna yawgadabani ban strike tawdringaida government asida amuktang khanganbiramu maram chadaba thabak oina pangthoktrabadi maduda thorakpa haurakpa ihauda government thingloi haiki Why we should depend only to the student community? I quite yaw guardian al yaw talk them lebak them to the rally zakadabani, tangagadam sumaporo, adutoro, tawinagadabani. But Karigumba Maram Sai Kange Sade Kange Amagisu Satra Mayam, student Mayam. Lambi the Kari the Pangtobo, strike ban Pangtobo say, Masik guardian sing, Maram Sada issue that is, I'm the basic goiba. I queen as if filter with a pen the filter is a Taudanaba. Sports University Sanana Balamda, Lamgi Chet Nabagi Wahauda Kutok Nabadagi, no Maina Panba Ama Yauna Mioy Teret Soktuna like a Nakre. Taudog Asing Asin Numidung Ba Aduwaida sa Permana Police Station Manung Chanba, El Tanuang Harau Tel the Tokibani, no Maina Matabakta Panduna Sok Padagi like a Nakraba Mioy Aduna, Chingsubam Rame, Jai Nifu Manga, Apopa Lekidaba Nongton, Senjam Chirang Maning Lekai Dagini. Mahakurkul Primary Health Center da lekat narba matungda Raj Medicity da makhatana layengli atopa to asokpa sing aduna Kangkholian Wi-Fi chahi yankai nithoy again Wi-Fi chahi yankai taruk Langin How Wi-Fi chahi taramapal Nemkhoikim Wi-Fi chahi nifu taret Ngatheneng Wi-Fi chahi kuntramapal amadi Netoy Hat Wi-Fi chahi nifu mathoyni Nemkhoikim Wi-Fi natana ataidi ti tanuwang khulgi khunjang aktani makhoi taruk asina chai amadi nungna panbadagi kok amadi hakchang ya tai mafam da sokpadagi laikan nakibani thodok thokfam dagi fangba paugi matung inna ngasi ayuk el tanuwang khulda farmhouse sanana ba JCB season aduna ching temthokpa thabak chathari da Sanjam Chirang amadi Sanjam Khunawgi khunja singna Maitei Youth Front South East Asia gi kangbu khara laklaga athingba pibadagi khatna chainabada asok apan yaukibani Jadu da Kangaudana Nomai Kaptorakpadagi, CH Rame Sokpani. Sanjam Chirang Amadi, Sanjam Kunogi Maike Dagi Hairibana, P. Tanuang Harautel Haribakul Asi Lisemaga Chamapan Contrani Toida, Manipur State Darbana Ningtogi Ayaba Piduna, Uyok Ching Oinalera Kibani, Mafam Masida Naga Kuki Irang da Lefam Laitaba Mioy Sing Changja from Pibadagi, Makatana Lera Kibani. Kulgi Chi Tang Amadi Dak Chitana Chingba, Sanjam Chirang Amasong, Sanjam Kunogi Mingda Lebaga Loinana Imphal West District Manung Chali,
Hojik farmhouse taunanaba sem sarakliba mafam asimaksu khul anisigi maikaidagi sports university sananaba mangjaunana Manipur government ta khusinnakiba laikhrabani leptana forest area da encroach torokpa yaning de hairi el tanuwangi maikaidagi mafam asi matam sangna makoina khundaduna lakpani farmhouse sagadaba mafam asisu khulgi sarukni masida yet papirakpa yaning de hairi khatna chainabagi thokdok thokraba matungda Kangpok Pemadi Imphal West District ki police ki makok thongba official kya changsinduna ngak senbagi thabak chathabagaloina na irang adu lakshin bangam kre cherak sida KSO Sada Hills ki president Thangmilen Kipgena khul kaya faunuri ba maroi ba thong mai thadok lamba amadi farmhouse tugai bana chingba thodok sing laibak thibani makhata na pamdaba thodok thoktana ba mari leinaba singna khudak tamit yeng changadabani hairi was bound to happen, and even the state government, even the Honorable Chief Minister through the memorandum of KSO, he is very much aware of the situation, and even the DC Kangpokpi is aware of it, and all administration levels, they are all aware of it, even including the Honorable Sports Minister. But even in spite of our warning that such a thing could flare up, today it has finally happened, and I think the government should at least now start realizing that this has to be settled amicably and immediately, and it cannot be put on hold any longer. Amarom the Maite Youth Front Southeast Asia ke President NG Mangal Maite na Front asigi Maike degi district boundary nakai sengalu haina December ki tang tara manga fawba matampi kibalai kibani mari leneba authority singna wafam adu hakchin logda badagi ngasigi pamdaba thodok adu thokibani December ki tang tara mapal fawba ki manungda Kangpokpi amadi Imphal West district boundary nakai sengna log thoktrabadi makal makha kya ge khongjang changsilagani asigumba pamdaba thodok kayasu makhata na thorakhigani haiki Forest encroaching jigi moida justice to PB raga akoina tanjariba message akoina tanjariba demand siju phangan biraga within 19 of December da hairiba Kangpokpi district sigi distinct boundary PB gadabani natragadi various forms of agitation je area khaida konjaliba Imphal East ki Bisempur gi Thobal gi konjaliba mafam singsida soidana mesia gi confidence amasung cooperation gi matungina akoi gi praja jinga loina na akoi akanba khungjang changjel ni haibisima media gi thung da thamjari Imphal More DI 207 Owners and Drivers Welfare Association gi tarahum de subamapo kumon thauram More dangarang pangthokre thauram adu da Manipur gi Speaker YKM Chan Handloom and Handicraft ki State Planning Chairman S Rajan Association ki President Laishram Basanta Tenopol SP Doctors Ibomcha Mite Council More ki President N Thoiba Ekodong ki President RK Sanayama Tamil Sangam Amadi Manipuri Muslim Council gi More ki luchingba singsu sarukyaki Speaker YKM Chan na More asi mini India gumbani mafam masida tongan bafurup kaya na pun na kundaminari More de laiminari basingna masa gi furup khakta gi wakal thadoktuna apun bagi oba wakal sagat piyu laiminari ba furup singna amatta oina nungshi chanana leraklaba matam aduda chakotpa purakani More chokolak bahibasi Manipur su chokolak doribani haiki Dagi message mai di praja khudimaki community khudimaki kanodagi wakhaldagi amadi message on salan janinge aduga sai thambigi ba ai maruk thoibana thambigi ba ban blockade enough vaiduni kainom to kuisuban masina not only akhoi gari mabu sing natraga sigi wariba sidatna all section of the peoples Manipur ki praja khudimakta saiting ben bapori S Rajena More Lambida Cheliba MST gi bus service asi apikpa bharada lairba miyam gi yenglaga hodokpani ayuk nungtil nongju nungsa khaidana mathau toriba driver sing da ayat apan PB dana bapil tauki Matam Sang Imphal Cycle Lambi Sembi Dabagi Mayokta Peace and Development Coordinating Committee Kundrak Pam and Nevering Cycle S in a Matam Kaktana Lambi Tingbagi Kongjangasi Ayuktagi Changsilure PW Digi Chief Engineer Amadiate Official Singh Thikadar Amadi Lamda Madungi Mioy Singh Yauna Punna Wari Sanarba Matungda Langliba December Taranipal Digi Semba Hoba Haina Yanabadagi Kongjang Adu Handokre
Chandal Naga People Organization na Naga Women's Union Chandal, Naga Student Unions Chandal ga punna khutsam naraga district asidagi commando sing lokthok kinaba December 13 amasung 13 ki lonaba ahing nongyai dagi Chandal district ta total ban kogani toramba adu matam kharagi oina handokle hairi Chandal Naga People's Organization ki president na thadrokpa cherolamana lakador ba Christmas ki yenglaga khongjang asi handokpani hairi khongjang matek ama changsi lubana maram oiraga miyam da khudong chadaba thengna ki badu makisu organization asina nungai taba phungdorakle paugi marak thatna atemba break ama Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi uchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Manipur Miyam ki nungairaba pau Sky Hospital da world class international cardiology ki khudong chaba lejare operation tokdina device na heart ki ahoba menba Sky Hospital la sai ani ki mamang dagi mai pangna pakthokna lakbi RBS ki amasung Sky Hospital ki kusam naraga lakbi December ki tang 13 ta angang singbu device na heart ki ahoba menba ki operation pakthok sagani OTM amasung hospital charge free oigani akupa marur gi damak Sky Hospital ki reception ga tanabiu Excel Furniture Changangai Uchekonda Legana flat 30% discount featuring L-shaped sofa amasung 311 sofa na chingbasu 45,000 amasung 36,000 rupees ta pizari. Masiga loina na customized over design amasung repairing ki kudong chabusu pizari. Limited stock ni links in biraksi Excel Furniture Changangai Uchekon. Ako pumarogi damak makagi number sing asida contact to biro. Break matuna taram nok chires makata babao. Andro Kendra ki oina Yaripok Bazar dagi Andro found a service toriba passenger gari association ki oiba mifam ama Andro Bazar de leba community hall de pangthokre mifam aduna Immortal Jeep DI Diesel Auto Tata Magic Taxi Owners Cooperative Society amasong Yaripok Thambalo Diesel Auto Tata Iris Cooperative Society anigi hana yanaraba wafam sing adumak ngakna chatnaba amadi karigumbada association amana amagi mathakta pamdaba thabak tawraklabadi ain ge ba mateng longna duna lupa lakh manga gi fine pinaba warep loki All Yaripok Drivers Association ki Secretary L Surjitna Kendra asigi manungda hojik lairiba gari sing association ani asigi yetnaba yanadaba matalaite kanagumana association ani ki mayokta hainingba wafam lairabasu association ga hana unabiu haiki All Manipur Unemployed Electrician Association Manipur gi Mari Subamapo Kumon Thoram Manipur Press Club ta pangthokre Thoram aduda Kangla Pau gi Chief Editor Pukrambam Ibo Chauba Akomlu ki President KHS Somendro DS Enterprises ki Mapu Boni Haisnam Susaruk Yaki Association ki General Secretary Lakshna Khumanna Electrician Singi Oina Kutsumal Chapchara Lepi Dabana Kudongcha Daba Kayamarum Thengnei Association de Lairiba Member Sing Sinfam Asida Khang Hairaba Miyoy Ngaktani Maram na contractor oirabasu government na thabak pibinaba chief minister amadi mari lainaba minister singi pukning chingsinki District Session Judge Imphal West M Manoj Kumar na Langtabal Kunja Awang Lekaida Legal Aid Clinic ama hangdokre thoram siga mari lainana nomageba legal awareness ki thoram ama supangtokhi awareness aduda CJM Imphal West Lamkhan Pau Ton Singh All Manipur Students Parents Association ki Secretary Sumanti Sograpam na Sarukyaki Session Judge M Manoj Kumar na ngasi hangdokli ba Legal Aid Clinic asida lamdam asongi miyam na ain gi mating lobada achoba mating oigani haiki Utingai da ladipa problem sama sing se lam jaga sing da khoina solve tong do hona bani legal clinic sing to base aduna khoina hojik masigi makhada legal awareness ke amsu pangthokani khoina maru ba khogi pandamdi legal awareness bajar piba amasung Praja miyam singa sida logi karigumba hek piwam lakpada mipui khudimakta sab manai pasagi awaba leiroi haiba piwam masini Framework Agreement te yoriba wafam na Manipur ga punba ki saktam da kaiba pirak payai haina miyam ki pokning da chingnaba ma lairiba asi kokhanna ba Siva Sena Manipur gi President and Tombina luchingba miyoy kunmangana saba miyot kangbu ama National President Uddhav Thackeray unaduna hojik chathariba Parliament mifamasida party sige MP singna pukhatpina batakshin khre hiramasi gi matang da and Tombina ISTV da issue asi party sige MP singna Parliament mifam da soidana pukhatkani habagi thajaba pirakle hairi Parliament uthokni ba uthogani haibusida Siva Sena Manipur State Unit ki Delhi da lejari ba Delhi da hojik aikhoi lejari ba aikhoi na
ngasi gi Manipur miyam da pijari ba policy akhoi parliament da puthong matung dasu akhoi Manipur da tholaga masigi makha taba akhoi min da khongno oi ba pawda madu akhoi soidana Manipur miyam da thamjagani DC Handicraft Ministry of Textile ki matinga loinana Export Promotion Council for Handicraft na sinduna awang nongpo ki handicraft ki polam sing export promotion tawduna mapal de yonabagi matangda numit nini chatharakiba workshop ama Moregi Trade Center da loisin khre thoramadu da nupamacha Salam Ratan National Awardee G Santi designer M Surjamalasu sarukyaki Porompar water supply na water tanker sing da tha ama hen na ising PB dabadagi Imphal amadi masigi akoibada leiriba mahi tampam sang sing hospital amadi industries macha macha toriba sing da ising gi awaba chawna mayok nare numit mangani gi manung da water supply asina ising piba haudrabadi Manipur da leiriba water tanker sing thabak lepagi khongjang changsilagani hairi Porompar water supply complex da pangthokpa pawgi mifam amada All Manipur Road Transport Drivers and Motor Workers Union gi General Secretary M Anilna Porompar water supply ki intake pump yadabana maram oiduna haukiba November 12 digi water tanker sing de sing piba leptuna lakli masina miyam da chawno khudong chadaba mayok na halle intake pump asi mamang da su ayamba matamda yadana laklabani masi mari lainaba sing na mapum fa na yengsin bidabadagini karinguma water tanker sing da numit mangani gi manung da sing pidrabadi thabak lepagi khongjang changsil lagani haiki अखोई हुजी इसिंग फंगदबगी अवाबा निंथम चंगपगी होमहुनिदा इसिंग कंगाबनी वाटर सप्लाई सिदा पीद्रबनिना अखोई मपानदा लेरिबा अखोई प्राइवेट मचा मचा सिंगदगी लोब चटपसिंगसु फलगी एरिया सिंगसिदा दरकार ओइबा इसिंग थाबा चंगो मतमदा अखोई क्लब ऑर्गेनाइजेशन खरना लंबी सिदा चंगबो यारोय हना थिंगिन बिरबसी मसि तौबिगनु Community Hall Sabada Tarakpadagi Masagi Fibam da Chada Marifugi Disable Oiduna Jenims the Lying Liba Kiam Gai Mamang Lekai Degi Elangbam Romeda All Manipur Building and Other Construction Workers Union na Lupale Singh Kuntra ki Mating Pankre Union ki General Secretary and Sunitana Rome Labor Card Paiba Sinmiama Oiringai de Sokpa Maramna Kendra Humfude Ladiba Union ki members in the Angamba Senfam Kaigat Naraga Sale ki Mating asi Pangbani Department ki Maikai Degi Su Labor Card Paiba Amana Awaba Tarba Matamda पीब खुदोंग चाबसिंग अदुसु फंगलगनी हाइकी तारकपा अदैदा माना मथौजि तौरिङै से समाइना एक्सीडेंट से थोकपनिना अखोइ मयाम चंगागा अखोइ केंद्र हुमफुसदेगी लेरिबा अखोइ यूनियन मयामसिना सिगुम्बा अवाना ताबा मतम जैसे अखोइ जे मतेंग पंगभम थोएना खलकांदा ngasi से अखोइ लाक्सबनी यूनियन अपुंबनासु अखोइ मागी दमक्ता बोर्निरागा मा अमुहना थबक से सुबा ngamapo इसनोना अखोइ बोर्निजरी Nehru Yuva Kendra Bisnupur na Sinduna Patriotism Amazon National Building Highway Hiramda District Level Reclamation Contest Ama Royal Academy of Law Inam da Pangthokre Tharamadu da District Youth Coordinator Nehru Yuva Kendra Bisnupur L Marjit Kumar Royal Academy of Law Inam ge Principal I Jugeshwar Susaruk Yakhi L Marjit Kumar na Naha Singh na Nationalism Amasung Patriotism gi matangda masa masa na fungduk ningba kaya sing amadi chakot thaurang gi matangda su tahon ningba kaya sing adu masa masa gi wakhalol fungduk chanabagi pandamda tharamasi pangthokpani haiki I Jugeshwar na ngasigi mirol amadi maru aina naha sing da thawai yauna thabak khudingma pangthoklabadi khunai asi chakot pada nattana manaba ama oiba ngamgani masigi damak mareibak maram dambu nungshibagi mami ama naha singi wakhalda tahanba mathok tai haiki Lilong Kendra ki Manung Channa Laiba Lambi Thong Community Health Center Mari Lainaba Singna December Kunmanga Fawbagi Manung da Yangsin Bidrabadi Tongan Balup Singna Thingjin Bagi Khongjang Changsilagani Ngasi All Manipur Muslim Organization Coordinating Committee Lilong Local Committee ICRO EGO SCCO Amadi YVC Mute Singna Paumi Sing Yauna Kendra Sigi Hojik Oiriba Fibam Yangsinaba Khongchatta Wafa Masi Fongdokibani Amoko ki Lilong Local Advisor MD Helalul Dinna Lilong Kaitel lagi Imphal Veres Tabal Lambi Asietu Bamatanda Semjin Biu Lilong Haurebi CH Sigi Laifam Tokpa Kutsukulai Dr. Nurse Thamu Haude Semgat Sagali Basida Anaba Sing Putok Pusin Taunana Bas Chegi Saruk Hap Tribasi Yangsin Biu Miam na Kaijan Naraga Semjin Liba Thong Asi RCC Thong Oina Ontok Biu Hairi Sanction Gadoriba Tangkunma for the PJ Ribasigi Manunda Lambi Giamadi Community Health Center Going on the lady, Horribida lady, high receiving water infrastructure, I am just Hamjin with the Targadi, Pulumna, Punboina, I could Miam go, Kongjanga Tankurma, woman with the Sanchingani.
Jiri Bamgi Dibong Maka Lekaidagi, Tiva Kangana Lakiba, Lesabi Ama, Sina Fangle. Misi Asibu Yaning the Bafong Doctor JAC Same Kibaga Lunana, Langla Langjin Putokpin Batakshili. Sina Fangla Binupi Asigi Maming Yumnam, Dilibala, Jay Nifu Nipal, Apopo Yumnam Chogduri Kawi, Mahak November Kunmarigi Ayupung Tarama Torom Taba Aduaidagi, Mayumdagi Tokibadagi Mafang Kangana Lakibani, Jiri Police the missing report Ama Pisinduna Miam, Changduna Thiringai, Ta Asigi Taramarida, Nupigi Asiba Hakchang Ama Sotro Brekagi. Lan Kamda Asiba Hakchang Ama Lady Haina, Wayan Bamana Boro Brekra Police the Pau Pirakpadagi Lokot Rubamatung, Imung Manung Namasak Kangbangam Kibani, Asiba Hakchang Patapum Tarapamaram Namasak Kangdok Nabahot Nabada, Awabo Ekiadubu, Dilibalana said Chakiba Firol Yanglaga Masak Kangbangam Kibani, Jiribam District Hospital the Post Mortem Tarabamatung, Imung Manungi Mioising the Sinakre, Chedaksida Missy Asigi Matang the JSima Sem Kibaga Lunana, Taudok Asigi Langla Langjin Putok Nabamari Lainabasingi Puning Chingsili. BJP Manipur Pradesh के जनरल सेक्रेटरी ओरम्बत नतना हियांगलम केंद्र दा अनिरक मिखल थेंगना खरबा पार्टी की चेक फोंग थंबाल लेनम की एग्जीक्यूटिव ओरम्बा ब्रह्मपुर भाग्यपति लेकाई दगी एल अशोक कुमार न लेखिदबदा BJP Manipur Pradesh की लुचिंग बसिंग अमदी वर्कर सिंग अवाबा फोंगदोखरे हौजी पाव की मरक थतना तेंबा ब्रेक अमगमो Admission open from play class to class 6. We have a well-equipped range of facilities and resources for all students. Library, smart class, computer labs, games and sport, outdoor camping, boarding facility and various activities. Hurry, hurry, limited seats. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Class 9 tamiba adi metric thaga to singi division to coaching center sibo now kana idra phagde live coaching center research home thari bani na no la ho hota position holder me amu photokra bas university ko adan adan ka be so thor ba satra singi da makta di live coaching center le break matuna taram nok series ma khata ba pau Manipur the Ladiba Vidya Personal Singi Tolop Lakliba Christmas Mamang the Pitok Piu Haina All Manipur Vidya Welfare Association and Ngasi Press Club Tap Paumi Singa Unabama the Fongdokre Association Asigi President L Deven Haikibada Achan Miran Naiba Mongda Tolop Pibagi Tabak Chatabiganu Haiki Masi Yaragati Mari Department of Finance Department in Biraga, Akoida, Pikato, Akoi Bidir Singa, Henry Bawasi, Atomatan, the one you have seen, Christmas, long is that when you have seen many departments, Fayeng Gram Panchayat ne Sinduna Special Gram Savagi Mifam Ama Ngasi Fayeng Makhalekai Community Hall the Pangtokre Tharamadu the Fayeng Gram Panchayat ki Pradhan Athom Samashaki Debi Amasung Kurukul Jira Parisat ki member Angom Brikam Singhana Maroiba Myoy Singana Sarukyaki Angom Samasaki Debi na Haiki Bada Ngasige Special Gram Sava Mifam Asi Imphal West Disina Kanaba Interstate Youth Exchange Program gi Manung Chanasin Bathoram Amani Haiki Nehru Yuva Kendra Imphal West District Youth Coordinator while Lakshman Haiki Bada in Khalakdiba Naharol Singna Gram Savana Loriba Thogdang Kanganaba Honabani Haiki Importance of election participation in national building highway topic tangasi district level ke thak to open quiz competition ama Bisnupur district ke mini secretariat leiba DC office ke conference hall the pangthokre tharamadu the class 8 to 12 fawbagi manung da leiba mahiroi singna team ahum thokna khaidokibaga loinana pangthokiba quiz competition aduda JNV Bisnupur team na champion oikre makok mathang tarba singda Bisnupur gi DC Bobby Waikom amadi election officer oinam Joy Chandrana sel gi managa loinana certificate yen thokre DC Bobby Waikom na haikibada achumba lengak amagi mihut khanbada hogal agiba mehroi singi chawrba thokdang lei haiki Kairen Bikok Awang Lekai Degi Ketrimayum Prem Daspo Ministry of Youth Affairs Sports Government of Indiana National Youth Award Lisingani Tara Taruk Piragani Hana Lauk Thokre Panbayai Ketrimayum Prem Das Mamang the National Service Scheme Award Manipur University Lisingani Tara Manga Amadi State Youth Award Lisingani Tara Taruk Fangkrabani
Rims Auto Taxi Owners Association Lamfel Self-Employees Amadi Siroi Transport na Rims ki akoy bada Luna na thamna na bangasi lamtu sengdokre Siroi Transport ki General Secretary Salam Marjit na Rims asi medical tourism ki mafam ama oina miyoy kya na laknari maram adu na mafam asibu Luna na thamna na ba laina tina kaya dagi ngaktok na ba wakhalol da lamtu sengdok pani haiki. DC Handicraft Ministry of Textile ke sponsor makada Export Promotion Council for Handicraft na sinduna ngarang dagi chatarakpa Export Promotion Marketing and Design Development for Comprehensive Development of Northeastern Handicraft haibasida workshop ama More Trade Center ke conference ngasi lotion kre ngasi lotion bagi thoramda tongan mamiyoy kya na workshop asigi matang da wangangki Lilong Haurebi College ki Principal in Charge College ki Fund amadi thabak thoram kya lana tawre haibagi matangda Pangal Students Organization Manipur amasung MSF ki thomi singna thizilubada Union ki Fund amadi non-government chingba college ki mari lainaba account leiramdre Principal in Charge ki matakta sirba maral sing aseng boiram le hairi Principal in Charge na college sakana bahotna bagi mahutta aranba pambe season naduna sendan lambi oina college asibu uramba si laibak thibani Principal in Charge lana lokthokraba lupa lak Humdra ni toy hen bagi senfam college ke account tha asigi tang tara Nepal fawbugi manung da hapchin bigada bani mang ne principal in charge oirak padagi ngasi fawbuda lakhiba amadi season nakiba senfam gi white paper ama January tara fawbugi manung da puthokada bani government hiram asida inquiry committee ma semduna chatharakliba inquiry asida chapchana chumba langla langjin puthoktuna maraleba mioi cherak pigada bani hairi Kongang amasung arbangi law amadi inkolgi hana lorama kasnagi changdagi kangen hengal lakiba sina lairba longmi sin miam da awaba mamayok naragani haina Manipuri longmi lupna fongdorakli khongthang asi lairba longmi sin mi amadi miamgi yenglaga handokpiu natrabadi miyangi wakat amasung awa anagi kholaw kya lakani hairi hauzi makata na sanabagi pau November ki tangkun manga dagi hauna chatarakiba manga rakshuba Sagolban Kendra 7A site open football tournament ngasi lotion kre lotion bagi thoramda PHED Minister L Diko Tourism Corporation of Manipur Limited ke chairman Dr Sapam Ranjan MLA Yangkong Hauke Fazur Rahim o lukoyama di Alfred Atana Chingba miyoy singna sarok yaki ngasi aroiba numita saidaga Sagolban Moirang lerak sanaki tournament asi karigidamak linkhatpano amadi Pandam na karino habagi matangda chief host oina saruk yakiba MLA RK imona wafam kya fungdoki for peace and for unity in Sagolban haiba masigi team sida pangthok sabani mafam amatanda akhoi se pun mangamdaba mayam su thabak su sinaba aduna masigumba ama mafam amada akhoina pora aga mayam se pullaga masigi festive atmosphere sine koina create taunaba mayam da honaribas and must successfully Sahay Youth Club na sinduna tha sigi tang tara mathoidagi Jangmuntha playground da chatharakiba hanba Sahay Winter Sports lisingni tara taret ngasi lotion kre lotion bagi thoram Technopol gi DC KH Raghumani SP Dr S Ibomcha KCA gi General Secretary LS Saikho Jang White na maruiba music na sarukyaki ngasi aroiba final match da Mokjang FC bu Sinung FC na ahum amada maithiba piduna winner oikre makok mathang taraba team singda mana mathum sing yentoki Manipur Cricket Association ki meeting makada Langtabal Sporting Club Langtabal na sinduna Haibok T20 ki cricket tournament lakliba December 13 dagi Langtabal Public Ground da hogani haina same saramba adu kudong chada bakhara dagi mathang chehi gi January 3 dagi horagani hairi saruk yaningba singna kupa marol association asidagi khanglaba yagani hairi makata na sanabagi pau ko gi sports correspondent Boya Ningthogjam dagi fangbigani
NC Club Khongampat amadi M Khapam sahi sigi Nepal Super Sahid Manoranjan Singh Memorial CRPF Stelevent Football Tournament ki semi-final sangkre yang nabagi kuta tawaina ponta oikraba laiki draba atauba Sahid Manoranjan Ningsing Tauranga Mari Lenana IG Manipur Nagaland Sector CRPF amadi All Manipur Football Association gi miyang makhada Group Center CRPF amadi Imphal West District Football Association sinduna tha sigi tang tara mathoidagi team tara terung na saruk yaduna knockout basis ta Kumalampak Artificial Turf Ground sathariba Nepal Suba Sahid Manoranjan Singh Memorial CRPF Stelevent Football Tournament ki ngasi sanakiba ahanba quarter final match ta NC Club Khongampat na Neroka Football Club Sangapambu goal ani amada maiti bipiduna semi final sangkibani match asida mai pakiba NC Club Khongampat ki goal ani du Ice Dayananda amadi N Suresh na match ki ahanba hap ki ahap minute ani amadi match ki humpusuba minute sankibani match asida maiti kiba Neroka Football Club Sangapamgi amatangarba goal adu Izai Kisanna match ki maripuni toi suba minute sanki match asida NC Club Khongampat ki sanaroi Netra amadi Neroka Football Club Sangapamgi L Omar Sanda match conduct tokiba referee na yellow card utki tournament asigi ani suba quarter final match ki sanaki badana M Khabam na MTFC Lemakhongbu goal ahum amada maiti bipiduna semi final sangkre M Khabam gi mai pakibagi goal ahum adu MD Akbar Khan na match ki humpuni toi suba humputara Nepal suba madi marputara suba minute sankibani match asida maiti kiba MTFC Lemakhonggi amatangarba goal adu Ice Arun Kumar na match ki apiba matamgi ahapa minute ahumda sankibani match asida su M Khabam gi sanaroi S Dinesh MTFC Lemakhonggi Pautin Moy amadi Ice Arun Kumar da match conduct tokiba referee na yellow card utki sathariba tournament asigi ahum suba quarter final match hayeng ayuk pung 13 tabada Traukwa Kaitel amadi Southern Sporting Union Singamaiga sanagani mari suba aroiba quarter final match nungtilpung ama makai tabada Klasa Kaino amadi Demrau Sengmaiga sanagani Social Welfare Education and Cultural Association Tiam Konjina Sinduna Thasigi Tang Taramangati Team Nepal Group and Tona Kaidutuna Association Sigi Ground Satariba Ahum Suba led Kontojam Ranjit Amadi Association Sigi Lake Hitraba member singing Torunga Mari Lenana Pangthokliba State 11 Junior Volleyball Tournament ki ngasi sanakiba ahanba match ta SWECA Tiam Konjina Naiba Timbi Naurimbu set ahum ama kunmanga taramapal kunmathoi kunmanga kunamadi kunmanga tarani thoi da maiti bapiki ani suba match ki sanakibada Naiba Team A Nauremna NYDC Kaidembu set ahum sino kunmanga kunmathoi kunmanga tarahomdoi amadi kunmanga taramapal da maiti bapikre ahum suba match ki sanakibada YMDO Hairangoi Thongna YDC Yaripok Khoirombu set ahum ama Kulumdoi kunmanga kunipal kuntaru kunmanga tara trade amadi kunmanga tara mathoida maiti bapikre mari suba match ki sanakibadana SDC Samurongna TKDA tent habu set ahum sino kunmanga tara mapal kunmanga tara manga amadi kunmanga tara marida maiti bapiki Hantakta Zemonda Pangtokiba Mr. Kanglipakta Team Champion Lorkipa Dazim Fitness Studio Nagamafalgi Sharuk Yarubamadi Medal Loralaba Bodybuilder Singamadi Thasiki Tang Mapalamadi Tarada Mumbai da Pangtokiba Zerai Classic Granda Ahum Super Position Tarkiba Bodybuilder Sing Opagi Thoram Nagamapanda Leba Studio Asida Pangtokre Thoram Asida Studio Asigi Managing Director Nepram Romeo Chairman Dr. Satyamadi Masak Naraba Bodybuilder Kayasu Sharuk Yaki Nipan Suba Mr. Kalipakta Team Champion Oikibada Asobu Todang Lokiba Bodybuilder Kuntrakpam Kennedy na Subjunari Tolda Ahanba Position Naurem Singlen na Men Physiki Anisuba Position Namadi Senior Medium Dasu Anisuba Position Taki Keti Mayum Maradona na Senior Medium Gi Ahanba Position Namadi Overall Title Lokibakaluna na Mr. Kanglipaki Manasu Loki Kuraizam Rosi Maitina Zerai Classic Grangi Male Muscle Model is Zonda Ahumso Position Taki Hidam Ghanasyamna Mr. Kanglipaki Medium Gupta Sharuk Yaki Sharuk Yarubamadi Medal Loroglaba Bodybuilder Singda Zim Masiki Maiki Degi Asamba Kutor Port Sing Piduna Punging Tawatki Thormasika Mari Lenana Dazim Fitness Studio Nagamapalgi Managing Director Nepram Romeo na Pongtokibada Zim Asigi Masak Naraba National Amadi International Taki Bodybuilder Kaya Putokre Tungdasu Masak Naraba Bodybuilder Kaya Putoknaba Honagani Haiki Hajiti Hoigi Hell is well Habidugi Handel Laktana Hoigi Hell se Hoigi
हेन निट ओइबा पोलम मम ओइसले हाइबे तारे लाइबा लाइना तिना मयाम से हाइबे तारे ओबेसिटी हेंकलक्पा मयाम से हाइ तारे कोइगी मसी कोइना एक्सरसाइज की मफम ममा लाइत्रगदी मसी कोइगी नाब येकपछि हेंकले हाइ तारे अदुना मसी कोइ हेल्दी सोसाइटी मो इनगिदंता जिम से कोइ लिंखचबनी मतुंगदसु मयाम से हक्सांग फना लेबिबा अदगी मसीदगी कोइ स्पोर्ट्समैनशिप तसु कोइगी पतेंग पांगबोइना मसीगी जिम सिदगी कोइगी अचौब थौदांग अमा कोइ लौजगेना मयाम दा कोइ अपील तौजरी थागचरी बोयाय ngasi nomagi engasagi pau lobirase ICAR lamphel patagi ngasi numida waram pung manga makai phabugi manungda phangba ainga sa madi nungjugi paungda ngasi gi khwaidigi sakhiba celsius degree kunmatoi dasmik taret khwaidigi ingba celsius degree mapal dasmik mari nuksita yawi sing manil gisang ayukta sa mar putra manga nungtilda sa da humpumatoi oike ngasi nong sukhide Hoziro bada mariba pau amukanna Artist mu mateng pangbe ba makal gi thausil sing sem na bona gani haina chief minister and brain high crate Akoi masel gi marakta lady ba kenaba se khwaidagi hena kininga oi haina chief minister and brain bizay divas thoram da phong dokre masong Sports University Sanana Balamda Lamgi Chernabagi Wahauda Kutok Nabadagi, no Maina Panba, Mayana Mio Taret, soak to like a nacre. Masigo in the Astimina Vijava Palmatanga, listen Jere, Mediang Tabi, Singomokana Kurum Jere.